awang mathaki mahi masing tambibada awang nongpok India gi laibak siga India mayai amadi kha thangba saruk ki laibak singa gi marakta manadaba mawong kaya lairi phangliba khudong chaba amadi lairiba infrastructure singda lengthong manadaba kaya asumak lairi haiba yai adugi sumathakta laibak asigi lamdam asomda lairiba mahousa amadi khunai lonchat sing khenaba asina lamdam asomda pigadaba lairik laishugi mairomga laibak asigi atop lamdam singda piriba mairomga khenaba kharasu thampham thoi haiba wafam amasu lairi matang asida lairiba wafamdi laibak pumbagi lairik laishugi masak mawonga awang nongpoki oiba masak mawonga pungman manabasu yaroi aduga pungkhen khenahanbasu yaroi haibasini maram aduna laibak ki oiba masat aduda lamdam asomgi oiba masak karamna hapkani aduga laibak pumba masat aduna lamdam asomda karamna masak khara hongangani haibasi lairik laishu tambibagi kayat tambibagi mawong matau amadi masak sembada achoubu wahang ama oiri sadharan oiba wafam asigi mathakta awang mathaki mahi masingi mafamdana lamdam asomgi laisha amadi samaj ki top darkar kaya laibana karamna college amadi university singda tambigadoriba lairik laishu singasi masak lepkadagi haibasi achoubu wahang ama oiduna lakli wahang singasi akoibada awang nongpok India da lairiba Central University singi awang pham paiba singi mifam ama Manipur University ni yumbu oiraga haukiba megi taruktagi taret phauba numit nini gi oiba khana nenaba ama pangthokre masida University Nipan amadi Institute amagi BC Director amadi Registrar sing yauki adu danatana UGC amadi atai authority kaya gi mihut singsu yauki mangda taba sangsang uba samasa kaya gi wafam kaya khanaki khanariba sigi maike asi Union Government ki Minister of State oiriba ikai khumnaraba Sri Rajkumar Ranjan Singh na chief guest oina hogdokpagi thoromda thamkiba aduna oiki mahakna hojik nauna semdoklaba India ki education policy mayamna NEP 2020 haina khangnariba sina anobu mirol ama semgatnaba pandam thamli laibak asigi anobu mirol asi loilam lenga ki wakhal amadi masigi lemhobu makhak sing lokthoknaba aikhoina laibak asigi education gi lamda hotnaba changi amadi masigi oiba khongthang khudingmakta education gi mathwai haplibo oja curriculum amadi syllabus sing asi matamga chanana semba changi haina panki adugi sumathakta loilam lenga ki makhak sing adu lokthok kunmathoi suba sahi chagi lairiba malem gi khongjel amadi phibam sing asida laibak asigi angang singna tungda lakadoriba mirolna chasinaba amadi lamjingba ngamnaba honagadabani haibasini pamliba amadi mangda thamliba panthung asi phangnaba honabada awang nongpuk India gi lairiba college university khudingmakna laibak ki thakta amadi malem gi thakta lairiba university singi padamga manahanba changi khananenaba adudagi lamdam asongi university singda thengnariba khudongchadaba kaya masak lepthoknare lamdam asongi university singi asonba kaya phongdoknakre adubu luribadi lamdam asomda laibak ki thak ki marakta lairiba phak asi karamna kohangadage natraga pikthahangadage haibasini masidadi ojadagi horaga principal adudagi university ki authority singi achobu thodang sulai aduga state sing asida lairiba government singi asanba mityeng changi khudam oina hairabada tha ama ani gi manungda Manipur University na NEP 2020 gi makhada chahi mari gi graduate course horgani masigi damakta curriculum amadi syllabus semba ayamba loisilakle Minister of State Sri Ranjan phongdo khibagumna policy asi anobu mirol semnaba oibanina masi chanarak matamda structure amadi function da ahongba kaya lakani adu danatana tambigadobagi mawong amadi tambigadoriba masak singda hanagi singdagi yamna ka hena khenaba ugadori aduna NEP na taliba dabi singi marakta anobu ojagi magun anobu matamga chanaraba classroom sing amadi atai workset singni masigidamakta state sarkar singna siam saba amadi masigidamakta thabuk paikhatpa changi masida achouba qualitative oina honglakkatoriba sina taliba dabi singasi khudam oina hairabada More College ka Tezpur University ga manaba thak amada madu magun amadi khudong chaba phangmada oiro natraga puthorakliba satra singi magunda oiro lahinbani aduna thengthadringaida khudong chaba khudingmak phanghanba oja singi magunda ahongmu purakpa aduda education gi administration da ahongmu kaya purak hobu changi natrabadi afaba manglan kaya mangmangba hitabadagi mangkhiba tarabadi loilam lenga ki education ga kari su khenaba leiroi